अहनबदा मरोइबा पाव पिजरी यूनियन मिनिस्टर अमित शाह की मोइरांग खोंगचत की मांगोयना आईएनए हेडक्वार्टर्स की फिल्म यंगसिनख्रे निफुनिथोय सुबा मैरा पाइबे होंदोखिबा नुमित की निंगसिंग थोरम पांगथोख्रे लायोइख्रबा इमा सिंगी थौना नौहौनना सिंथाख्रे Migrant workers sing maram dahan drabasu remote electronic voting machine की मतेंग ना बोट हदाहन बा ECI ना अयाबा पीख्रे अमदी सेकमाई तुरेल दा पिकनिक लापा मियुई सिंग नोंगमई पुरकपा यारोय मोटहनबा यारोय हाइना इम्फाल वेस्ट की SP ना खंगलकले खुरमजरी पोनी टीवी ने पिजबा प्राइम टाइम मणिपुरी पाव मियंग ताबिरिब सिंगबु जेनिफर शर्मा ना ताराम नोपजरी हौजेक पाव संदोक न पिजरी यूनियन मिनिस्टर अमित शाह ना जनवरी 3 मोइरांग दा लाकदोरिबा असगी मांगोयना महुत मिनिस्टर वाई खेमचान एजुकेशन मिनिस्टर TS बसंता अमदी मोइरांग AC के MLA TS शांति गा लोइना आईएनए हेडक्वार्टर्स की फिल्म यंगसिनख्रे नरेंद्र मोदी जी अमित शाह जी लोइन बंगना आईएनए की मोइरांग लेदिबा आईएनए की तु मने ताजे स्वतंत्र मूवमेंट सी खाना खंगबिरमदगी हेना खंगखांदा मसी भारत बदा थ्रू द वर्ल्ड मेसेज अमा आईएनए की पीबा होग्रबनिना मसिना मोइरांग के हना लोकता की फजब लेजबगा केंद्र की फजब लेजबगा मसिनोगा पुजलकादा हेना टूरिस्ट अट्रैक्ट तौनाइसी कोई पुरम के थाजबनी होम मिनिस्टर अमित शाह जी इम्फाल लाकनी तोान प्रोजेक्ट क्या संगाबा जत्रा उन्म क्या चथबगा लोना यार अनबोना चुराचांदपुर की मेडिकल कॉलेज संगारमगा भारत की आईएनए फिरान से मान सिगटपी मोइरांग की ग्राउंड से पब्लिक मीटिंग तौजगनी तुंगदा मिनिस्टर सिग्ना अनिशबा लांजाउदा बॉम अमदी नोंगमैना सोखिबा युम अमदी फीट 135 वांगबा फ्लैग पोस्ट यंगसिनखी लोइना फुटपाथ सिंग याउना ब्लैक टॉपिंग तौगदौरिबा मफम सिंगसु कोइना चतुना असो एंगम लेबरा हाइना कोपना यंगखे तुंगदा मिनिस्टर वाई खेमचाना यूनियन मिनिस्टर अमित शाहना इम्फालदा लाक्लगा प्रोजेक्ट कया संगागनी अदुगा कया अमना उरेप उयुंग तमलमगदौरिबनी मसिगी मनुंगदा चुराचांदपुर मेडिकल कॉलेज संगारबा मतुंगदा मोइरांगी आईएनए दे लाक्लगा फिराल चुंखतकनी हाइखी खांदा मसी भारत बदा थ्रू द वर्ल्ड मेसेज अमा आईएनए की पीबा होग्रबनिना मसिना मोइरांग के हना लोकता की फजब लेजबगा केंद्र की फजब लेजबगा मसिनोगा पुजलकादा हेना टूरिस्ट अट्रैक्ट तौनाइसी कोई पुरम के थाजबनी होम मिनिस्टर अमित शाह जी इम्फाल लाकनी तोान प्रोजेक्ट क्या संगाबा जत्रा उन्म क्या चथबगा लोना यार अनबोना चुराचांदपुर की मेडिकल कॉलेज संगारमगा भारत की आईएनए फिरान से मान सिगटपी मोइरांग की ग्राउंड से पब्लिक मीटिंग तौजगनी All Manipur Women Social Reformation and Development Samas Nupi Samasna Mapung Obe Thodang Lauduna Nifunithoi Suba Maira Paibi Hodokiba Numitki Ningsing Thoram Ngase Mayang Langjing Sorok Mapal Community Hall da Pangthokre Thoram aduda Mayang Langjing GP ki Pradhan Takhelambam Tompok Nupi Samas ki President Thokchom Ongbi Ramani Amkil ki President Naurembam Ongbi Nganbi Leima Tami Chingmi Apunba Nupi Lup ki President Yambem Ongbi Momon Leima UCM ki Vice President YK Jiren UPF Manipur की President Nongthombam Rupa Chandra Amadi Mayang Langjing Senglat Sagat Nupi Lup की President Chongtham Ongbi Kaina Hanbina Presidium Member Singona Saruk Yakhe Thoram aduka mari lenyana Nupi Samas की President Thokchom Ramanina Hai Adungai lamdam asada mifa mipun kana tauringai matamda ima singna sifai ki makutagi samjaraba mapari kaya bukanduna lakhi Maira paibi singna fanek sagai ba masetuna lamdam asagi damak laukiba thogdang nupa amatana mapan thokpa ngamdraba matam aduda ima singna khwang da khong chet laktuna chong thoktuna payokna khibani Haujikti thona farabi ima sing adu ayambana isogi khuyada tinkre
Ima kayana lamdam asida maira paiduna lantheng narakhiba adubu ningsingduna December 18 bu maira paibi haudokiba numit haina palan tawduna lakle ngasi asi nifunithoi suba maira paibi haudokhibage numitni haike Nipa naha kadam tana mapan thokpo ngamdringa ya imagine jira angau wi shana chalakwa adugumba maira paibi ni maira paibi she loina makti maira paibi loina kona thora ima matam dasi ko ma ka da hujika mama ngai ga manade bujina andalwa tawgi bagi khokhi bai ni matam adu dadi army kem da changbada laima khongjir changbada ayu pung taruk taina bundang baro bhauda khoi angang sing pha ba khopagi lamtra lakwani aduna Hariba on Manipur women social reformation development SHARMA Jawi mo Indu Ramani Jawi mo haina chalaga aikoi na makok singa ga mayam lam budigi tawdana adu ke mati wana pai bani adun mayam punamang na nupi sama jabu la no namjing biganu labna ubiganu ma jingunung sibiu Tongan state singda thabak suduna leidiba migrant workers sing maramdamda handrabasu bot thadaba yaragani haina Election Commission of India ECI na khangalakle Election khudingi elector crore kuntra hena bot thadaba fangdana leidiba sigi manungda thabak na maram oiraga maramdam thadoktuna atopa state singda thabak toba chotliba migrant workers sing asina masing hena leidri Madam Asna, Chief Election Commissioner Rajiv Kumar Galoyina, Election Commissioners Anup Chandra Pandey amasung Arun Goyal Yauba Commission Asna, Voters Singna Bot Thadabak Namdabaki Kudong Chadaba Kaya Amat Changnariba Asi Koknaba, M3 EVM Dagi Semdoklaba Amadi, Time Tested Tauraba Anova Model Asi Sizinaraga, Arapada Laiba Polling Station Singdagi Bot Thadaba Yaragani Hairi. Commission asna multi-constituency remote electronic voting machine RVM sizinaduna arapada thabak tawdun lairiba mioi sing asi bot hada halagani hairi EVM dagi semdok lakpa anoba model asna arapada laiba polling booth amadagi constituency kumputara mangarom cholaibi yaragani hairi Commission asna sakhang laba National Political Party Nepal amadi State Political Party yang khaitaret lomda multi-constituency prototype remote EVM asi miyamda Lakliba January gitang tara tarukta demonstrate tawraga uthok nabasu khangan krei numit asida technical expert committee member singsu yauragani hairi amadi party singna RVM asiki matangda thengnaba khudong chadaba semdok haningba singsu aiba cherolda January gi kuntra fawbada pishilakna basu khangalakle Sekmai Turel asi bye amadi New Year da mi khwaidiki tinba picnic spot ama oidi bani maram aduna lakliba bye amadi New Year asida pamdaba thodok sing thoktanaba Sekmai Turel da picnic lakwa mioi sing ningthina check torba matungda changhangani haina Imphal West ki SP KSA Sivakantana phongdorakle hairiba numit sing asida pamdaba thodok thoktanaba amadi bye amadi New Year kumai asi ingna chikna pangthoknaba Manipur Police na akanba Jackson Thaurang lakhot kadawri River Prajasing Kogi Nepali Sinau Sinataba, Kupi Sinau Sinataba, Maitei Sinau Sinam Tariba, Kogi Kun Akoi Viguina, Kogi Police Leader Sing, Nadua Club Leader Sing Apuna, Koising my police station da, Akoi Mipama Pangtoksare, Mipam Simaru, Pandandika, you have the Lakadoriba 31st, Samasung 1st Kogi January. Sigi celebration gimatam sida Chiangmai hariba jagasi Chiangmai ge koi bidaleba jagasi mayam ne amna pamnaba picnic spot amani aduna sida phatanung da thoktanaba sa poina puraiba thongiba thaiba amoda kai ke singje phajana khawum da hapiraga hayum hanbada phajana pubiraga phajana yungi dustbin da or IMC gi atum bakeno da IMC gi koi collection la pro sinabigo akadu sin now singna yamna Kogi unnecessary or by Tare, Kogi license gun the Chingpa Sumasi, Yarinke Pibi Rakano, Train Kombangi, picnic smoky Jamba Mentri Punchida, frisking checking Toroga, Koyatu Singalona collect Toroga, Koi picnic sea, Loy Matunga Kona, non Minihumila, Koi Pazan verified Toroco Pitok Chakini. I do not see a have the Kogi Sigi preventive measures low the Via, the Vaka, you have them the point the license Kansipuraga, I think Selhara, Pogisu, I visa Wa, Visu, my Kapopi, Hainabi. Kana ko mami khara di yaw bani na paiya local club ka tanaraga kitang restriction khara thamjagani samna ha pung mapan dagi pung 12 mo nung sida lakpiraga 12 gi matung dadi picnic spot muk lakpiranu adu han bagi timing si pung 3 dagi khoi
hanbiu ya ingkai aduga pung mari da maximum pung mari fawda loisel Bye bye amadi New Year numit asida maru oiba picnic spot ama ordinal laklaba sekmai turel amadi masigi akoiba mafam singda pamdaba thodok sing thoktanaba akoiba da laidiba khul singi club amadi organization singi luchingba singa Imphal West District ki SP KSA Sivakantaga ngarang sekmai police station da mifum ama pangthoktuna tongan bahiram kayada kupna khanani na kre Sekmai police station ki official in charge KA Sunil Kumar yauna anoba chahina lakpagi nungai pangdokpada thokan ningdaba thodo wathok sing ase matau karamna hantahan gani habagi matangda pangthokhiba mifum aduga mari lenyana ASP KSS Sivakantana haikibada bye bye amadi New Year numit asida Sekmai Turel da picnic lakpa mioi singna harau nungai namadi niyom chumna picnic pangthok minase amadi masana fata haudi sing khaw amada haptuna IMC gi fataba khomgat famda hundoklam naba hundok piu picnic loiraba matungda chaba thakpada sajinaba potlam sing koichai sajuna thambagi hainabi thadoklasi loinana numit asida pamdaba thodok sing thoktanaba Sekmai Turelda picnic lakpa mioi sing ningthina check torba matungda changhangani karigumba frisking amadi checking sathaba matamda license nongmaina chingba yauramba thengnarabadi mafam aduda changhalloi amadi fagatlaba nongmai adu numit nini humnigi matungda ningthina verification tawraga mapuda khutsinakani Amaromda numit asida picnic lakpa mioi singna numit yungba pung 12 dagi nungthil pung 3 fawba picnic mafamda changba yakani aduga nungthil pung 3 dagi thengthana picnic tawbada athingba leigani haina ASP da makhatana fungdorakle loinana anoba chahina lakpada miyamda yaifa pausal pirakli amade miyamna chahi loirakpa amasung chahi horakpagi mingda thokaningdaba thodok sing thokan biganu hainsu appeal tawrakli Churachandpur District ki Deputy Commissioner Sarat Arojuna Luchinduna State ki Security Force singa punna Sugunu Churachandpur Road talaiba di Langzol Village ki manakta lam ekar tara manga mukpak chawba mafamda tharamba popi pambi sing haidatuna mang takhan kre Popi pambi sing mangan bagi drive aduda ADC Tianal Joy Gongte First IRB ki Deputy Commandant Lal Ringam Pulamte Additional SP Desojit amadi atai staff kaya su sarugyake Umangi lam kok toktuna tharamba popi pambi sing adu thabada lo na yadaba macha kaya marumsu sizinaramba thengnake Popi pambi sing adu mang takhalabetungda DC Sarat Arojuna khangan ki madude Popi thabada chenaba village chief sing amadi thariba mioi singi mathakta logi oba thabak lakhatkani District Administration na District asada drug laitaba phibam ama purakna ba hotnari amadi matung tarakpa numit singasu drug ki mayokta makhata na drug sathakigani haina DC na haikhe amaromda ngasisu Kangpokpi District ki manung chanba Salsi Chingsangda Popi pambi sing makhata na mang takhan bagi thabak chathake ngasigi drive aduda Kangpokpi District ki SP na luchingba nap amadi Forest Department ki mioi sing yawba team amana lam ekar kun mangaromda tharamba popi pambi sing haidatuna mang takhan khe drive aduda popi thaba mioi amata thengna khide adum oinamak lam mapu singi maming matha lawrakpaga loinina chumbra lanbra yengsanbagi thabak sathaba hore haina police taki fangba paw amna hairi masigi matangda Kangpokpi police station da case ama register tawkre Atopa amadana ngarang Chandel District ke manung chanba Hangsi area da sathakiba drive ke makhata na ngasiso Chandel District Police ke additional SP operation amadi SDPO na luchingba 8MR amadi nap ki personnel sing yawba apunba team amana chawrang na lam ekar kuntra manga romda tharamba popi pambi sing haidatuna mangan kre hairi Drug lalonba amadi popi thaba sing support toba khudingmak sinfam naidna miyam hupna para tambiba matam oiri haina mairoi lup taruk MSU MSF Desam KSA suk amadi AIMS na fungdorakle Pikraba kanglaipak asi ngasidi drug ki achoba safun nang bagalonyana landam asiki naha singi tumgi laibak kari oirakadaki khanbada nungnang ngai oirakle Drug na maram oduna landam asida lukrabi orphan nahasing mayum makai panduna macha pokpagi wakhal hendaba mahi tamliba chahi nauriba mahiroi sing drug talai chubagi chang hengalakpa amade chahi nauriba nahakaya drug de addiction center da lairakliba ase kunai asigi afaba khudam amanatte
Asigumba phibam asi asumak chathudan lairabadi aikhogi kangkhul mutlak loidabagi maram laite. Ministry of Social Justice and Empowerment, Government of India na fongba Magnitude of Substance Report 2019 gi matung inna Manipurda drug kapa mioi lising kuntra mariga chahom nifu mari leidre. Report atuda yauriba asina drug ki achoba saitheng ama fangle haba taklibani. Drug na kunai asi manghan takhan liba asina maram oiduna aikhogi kunai asi drug abuse tagi ngak thokna ba maikai kaya tagi hona jarabasu drug fabagi case amadi lamdam asaki kachin kaya kaya da popi thabagi thabakti lepalaitri maram aduna drug thingba asi lenga khaktada inthokpagi mohutta miyam hubna amata oina thodang lawmina si amasung laikai dagi hoduna drug lalon bada chenaba mioi sing miyam gi yekna bani haina laukthokuna achoba para ama tambi ba haurasi haibri Sky Hospital na hawkiba chahi lising ani tora manga dagi hauduna makal kaya gi heart ki laina kaya laying dina fan kray ngasidi hospital asna lingkhat ki ba chahi taret mapung farak pada harau banungai ba fungdok kray Ngasi Rims Rotaleba Sky Hospital and Research Center gi taret suba kumon thorong ga mari lenyana hospital asagi chairman Siam Kishona paumi singda hai hospital asana Manipur da ihan hanbo onya heart ki ana bakaya lem na layang kibat like kray heart ki ana bana maram oiraga Manipur gi mapanda sel ka hena tingduna layang ba chana rammi adubu Sky Hospital lakpatagi mapalam da chatuna layang bagi chang hantare Kudingmak asi Sky Hospital na miyam da jahi taret service tawrakpa adunani haiki. Loinyana heart ki laina sing ngan na layang hawa haibasina khwaidagi faba pambai amani. Maram aduna chingnaba ama hek laibada thuna layang thokpiu hainasu appeal tawrakle. Madu tawdana device sina kogi angang yam pikpa natragadi koi groin dagi groin kamyab dagi koi device subsel laga injil laga goes inside to the heart and to the side of the hole and then device is unfolded there, they close the hole, so the result is similar to that of open heart surgical closure. So that also started in 2015 for the first time at Sky Hospital, for the first time in the state of Manipur, performed at Sky Hospital. Since then we have been continuing to do the device closure of the hole in the heart for the people of the state of Manipur and also the neighboring states of India. Khongjom Police Station gi manung tana leiba Thobal athopam gi Fundrei hariba mafam asida leiba Wai Chawba Brickfield da ngase ayopung 8 minit kunthrarom taba aduwaida leibak tobada ariba matam gi bom ama fangle haidri Police tagi fangba report amagi matung inna bom adu YMC break Khongjom langathel langam chingi Khongjom local da leiramba thengnarakibani hairi tungda Khongjom Police Station gi personnel singna mafam aduda changsinduna akoi beda thingzinduna thamlaga bomb detection amadi disposal squad ki mioi singna bom adu aso engam yauduna lauthokki kon ayupung 13 minit kunthrarom tarakpada langathel langam chingda pokhai hankre hairi Hokiba pung kunmari ki manungda Manipur da COVID-19 gi anoba case amata thengna khide kana mata laina asna maram oiraga sikhi bagi paw laite amade hojik state asida active case amata laite haina health department ki serol amana khangalakle COVID-19 lighted state asida hek gawrakhi badagi hojik faw bagi apunba case masing lak ama lising kuntra mapal ga chamapal kuni thoini laina asna maram oiraga laikhidaba mioi singi masingna lising aniga chamani fumapal yokre ngarang December kunipal da COVID-19 dagi ngak thoknaba hida kap thokhiba mioi taranipal tharaga state asida ahanba ani shuba amadi Jackson thorangi dose ka praba mioi singi masing punna la kuntrani thoi lising humpumanga ga chamapal kuntra humdoi sure haina state immunization officer na khangalakle Maraksida COVID-19 ki anoba variant BF.7 gi casing malem gi laiba kaya da yamna chawna hengalakre adugu laibak fabana Manipur yauna India da di variant asagi casing hengalakpa laitri adum oinamak Jackson bagi mathaudi tari maram aduna miyamna hidak do suna kapthokpiu COVID appropriate behavior ngakna chatpiu
maikhum upaga loinina social distancing ngakpa amade khutsa toina hamdopiu haina health department ki spokesperson amasung director Dr. Khoiram Sasekumar Mangangna miyamda appeal tawrakli pawgi manak thatna aten bre ama lominasi breaking metung taram nokchari makata ba pau pizari working gi nongma pan badagi satharakli ba sana kolongi kabok chai bagi tharam sathari thoram asi mathang kong ba kaichel wangjung kaichel da kaichel lairembi imabu sana konungi amaiba amaipi pena asaibana thogal tawduna leibaki yaifana ba thomi jabaga porpham phambi ima amade dukan famli besingi mafamda kabok khudol tamduna konungi sana thongda kabok chaibada fangkiba mahai adu tamgani amadi leibak miyamna mai ising nungsitagi orakpa yaba khudong thiba ayambadagi jackson minyaduna leibak ingnaba pawdom luraga amuk sana konungda halaktuna ibudau pakhangba lining thongnong saba amade ima yumjaw lairembibu kurumjakhi hairi KVK Thobalna Jaliba Jahi Lisingani Kunithoi Asda Paket Kiba Tabak Thoram Sing Amade Laki Bajahi Lisingani Kunhumdoida Paket Kadaba Annual Action Plan di Matangda Khana Nena Bagidamal Taranipal Suba Scientific Advisory Committee Gimi From Ngasi KVK Thobal Gi Conference Holda Pangthokre KVK Bisnupur Imphal West Imphal East Amade Chandel Gi Senior Scientist Amade Head Sing Thobal District Ki Line Department Ki Officer Sing Farmer Representative Singh, Navad ki DDM Thobal, SBI ki LBM Thobal amadi Farmer Producer Organization FPO ki CEO Singh Saruk Yaduna Pangthokiba Thorom aduda host oiriba Department of Agriculture ki Additional Director Adim Panmai, ICAR Lamfelpat ki Joint Director Dr. IM Singh, Agriculture Department ki Deputy Director Faculty Samiti L Inau B amadi Soil Health Card and Soil Health Management ki Nodal Officer Annie Lamani Singh na President Member oina Saruk Yakhe Thorom ki mapung oiba Saruk ama oina Senior Scientist and Head KVK Thobal na KVK Thobal ki chaliba chahi asigi report sing amade lakliba chahi lisingani kunhumdoida tawgadaba plan sing slide utuna khangan ki amade KVK Thobal na kumja lisingani kunithoida paket kiba tongan bathabak thoram sing utpa video masu release tawkhe Zone 7 ki ATARI Director Barapani amasung CAU ki Deputy Director su online mota saruk yakiba ngasigi thoram aduda athoiba mitungi warol piraduna Additional Director Adim Panmaina KVK Thobal na haukiba jahi taranipalom asida Thobal amadi Kawching District ani asigi lomi miyam gi damak tawkiba thabak thoram singbu apenba fungdopaga loinana District ani asigi janatra Manipur pumbagi oiba apabak thorang kayam paket pangamba oirasanu hainasu fungdokhi
Manipur da khundariba anal kangluki manungda ama oiriba anal khuleldagi hawrakiba parang partial sagagi nahasing masamau fana amade manglumda changsinba kanglup ama ohenabagi pandamda parang partial youth awareness program ama ngasi Chandel district ke Samdil Khulel community hall da pangthokre. Not by might, not by power, but by the Spirit of God, Haibatim da Pangthokpa Awareness Program adugi matangda Partial John Program Coordinator na Hai. Anal singi manungda anal kulendagi horak from oiraga ngasidi chakpi karong amade Chandel yauna mafum karada khunda aduna lairaba parang partial hariba sagai kanglup ase yamna sotana leiba kanglup ama oire. Aikogi sagai kanglup amade anal kanglup ase kamdongna chakot kadage. Mapung onya nahasing kamdongna mayay kabading shadagi lapna laygani. Lining lambida kamdongna chetkani amasung kunay asida ay koyna kamdongna mimana na tingadagi haibadu nahasing da wakal tahan bagaloyina parang partial sagay da layriba ay koy masel amaga sa kang may kang nanaba ngasigi asikumba thoram asipang tokpani haike. Para partial imungi koi youth awareness ama tawzabani se awareness sida koi se para partial imung sing se koi se yamna sotana leiba amasu oi koi gi kaino koi gi committee sida sina koi gi youth sing se kamaina pung thawat kadare haidna sina koina se youth awareness program se sinjabani ase awareness program sida physically super moso aware tahon ba duga spiritually koi gi shore gi lambi da su aware tahonba aduga overall the socially koina society da koina tin mama tamda koina kamaina tin ga dage haina ngai gi aware tawna ngai gi si sinjabani sisida koi thaina koi para pasel koi gi imung sing ase thaina koi kenoda anakulenda pulap lerami hojikti mafam jaga da karong da su khra leire western valley area da su khra leire hojik koi green hills area da su khra leie aduga hojik Chandel area maha area sida khra leie hojik akoi masi akoina masi youth awareness se pangthorga akoi hojik yam laba imung ase akoi gi parha pasel gi imung ase sak mai khangna ngai aduga pungning amata oina ngai aduga akoi gi jati piklaba jati anal se kamaina sembat kani aduga jati maksida kamaina nungsi channa leminang hai haina bagi se haina ngai gi se akoi youth awareness program se pang Technopol district ki manung chenalaiba Khodam 5 village ke khunja singna Christian lighting chet pahau khiba madi Imol Baptist Association ABA gi makhada laiba Khodam 5 Baptist Church ke chahi yangkai surapage Golden Jubilee gi thoram ngarang dage numit nini chupna church asagi ground da pangthokre. The Lord has done great things for us. Habatim da pangthokiba Golden Jubilee celebration aduda Council of Baptist Churches in Northeast India CBC NEI gi Mission Secretary Reverend Boypu Sarto amasung Youth Chairperson B Sofiana Speaker amasung Moderator Oike. Golden Jubilee celebration asige mapung oba thoramda Imol Baptist Association ABA gi Executive Secretary Semi Sartona celebration adugi ningsing nung monument ama maikum hangdokhi bagaloina ABA Palel area gi Superintendent Pastor KS Chingnung Sana souvenir amasu release tawki amade souvenir editor SS Kubonya souvenir ki maramda wangang ki amade tongan bamiyoy sing luinina khul asidagi mayumpan krabi ningol singda khudol tamke. St. Thomas Catholic Church Namdailong Kasar Asamna chahi kunbanga mapung farakpagi numinini chupna satharakiba Silver Jubilee gi thoram ngasiloshin kre. Do not doubt but believe John 20:27 haiba moto da pangthokiba thoram atuda ziang dinang Simon Gangmai amade Matthew Gangmai na maru iba mitung sing oike. Thoram adugi sarkama oina Stephen Ro Luanga Bishop na sembi ba mapuda thoni duna Jubilee Stone maikum hangdokhe. Ngarang dagi Ziribam ki Babu Parada leba Kasturba Girls High School gi sanabungda Ziri News Network Committee JNNC na senduna nominini chupna satharakiba ani shiba Ziri News Network Sports Meet amade New Year ki thoram ngasiloshin kre. Ngasiloshin baki thoram aduda Ziribam Higher Secondary School gi Senior Lecturer KS Indi Kumar JNN gi Vice President P Singomani amade Iknau Ziribam ki Coordinator TS Gagarin na maru abamithunglen sing oike. Thoram adugi atoiba mitunglen gi oiba warol pireduna KS Indi Kumarna punsida sana khona bahai basi mathau tai luinina
kaudaba saudaba amadi tandaba haibasi punsida mai pakpagi lambini Ziri News Network Committee na sinduna numit nini chupna satharakpa sports meet asna paumi singbu hakjang fana lahin bada mateng panggani haukiba chahi dagi pangthoktuna lakliba sports meet ase matung tarakpa chahi singdasu tek takaitna pangthokpa ngamba oirasanu hainasu phungdokhi thorom adugi loshilakpada sports meet aduda makok pathang tarakhraba singda mana matum singsu yenthokhi News network members in the Jumthong Huding Chalaga Pauloba, the Ingba, the Nundan Kaga Kandana Torba Mayam Singasi. I have members in Masamo Tana, Tik Tik Long Labor, Namaka Sumba Sportama, Oman say the Pantoro Pochayana, Taganingi, when the Rana Matungasu, Ayama Pumpava, Karahan Expantona, a sportsy Pantoko, Wesano Haina, I saw him from the Honijari, when the Londona, Ozi. Akoigi society is the lady ba any organization kan de school kan de amma kan de loina masi sports jam tarka ta brain khale maram de akoigi haksan se amma tik tik launa hai de akoigi mi amo oina akoigi jam tik tik launa lebang ngam mo hona matanda sports jam tarka tai loishilakpada maroi ba paw mo hana pizari Union Minister Amit Shah ke Moirang Khongchak ke Mangoyna INA headquarters ke Ram Yangsin Kray Nifuni Thoi Suba Maira Pai bi Hudok ki Banumit ki Ningsing Thoram Pangthok Kray Layo Kraba Ima Singi Thongna Naw Honglana Singtha Kray Migrant workers sing maramda handrabasu remote electronic voting machine ki matengna bot hada hanba ECI na ayaba pi Kray Amadi Sakmai Turelda picnic lakam nyoy sing nongwai purpa yaroi mot hanba yaroi haina Imphal West ki SP na kangalakli PONYTV na PONYTV prime time Manipuri paw bigeng tabiri besingbu amukana khurumjari